State asida leiriba Central Force lishing humpu Amadi State Force lishing kuntra manga romasina Mathou Ningthina Pangthoklabadi Kuki terrorist shing logi wangmada Myanmar dagi Manipur da Changsilakpa ngamloi haina COCOMI na phongdorakli wafamasi Myanmar dagi Kuki militant chamapan rom Manipur da changlakre haina Manipur lenga ke security advisor Kuldip Singh na pau gi mifam amada phongdokhiba wafamadubu react tawraduna COCOMI na thadorakpa cherol amana phongdorakpane COCOMI के media coordinator Yungkhaibam Sujit Kumar Khumana Kutek Piraga Thadorakpa Cherol Amana Hai Kuki terrorist Singh Manipur da Irai line na Changshillakpa se Central Force ka lautunaba ni haibase Mayek Singh na takli Mamang Jahi ki May humdagi ngasi faubada Kuki terrorist Singh Myanmar dagi narunda masing thingamdana Changshillakpa maitei miyam da landarakli ba asida Central Force Singh de yenglakleide Security Advisor Kuldip Singh na Manipur gi mafam kharada Ningthina train tawraba Myanmar dagi Changsilakpa myoi kuntra na saba Kuki terrorist Singh leide haibasi khangla faubada masing yamlaba Central Amadi State Force na tumina yenglakleide thawung asi center na Manipur thugaina ba hotnarakpani haina lodaba ngamloi jeribamda Kuki terrorist kaya changlaktuna Landarakadore haina COCOMI na lengakta khanghalaba faubada Security Advisor Amadi DGP na lokatpam thokpa thabak lokatkide Maduna maram oiraga ngasi faubada Kuki terrorist Singh na jiribamda landarakpagi thabak ase leptana jatharakpane cherol asina makhatana hai Myanmar dagi narunda Kuki militant chamapan rom changshillakre hairiba ase Central Amadi State Force na faraga matik chaba action lokatkre haina khudam changdam galoinana Khanghalabadi Central Force na miyam Ningthina ngak senbiri haiduna ikai khumnaba utlambane Kuki terrorist chamapan Manipur da Changsilakpa aduga iruinana Security Advisor Kuldip Singh na chair lauraga pangthokki hairiba awangmada ke Strategic Operation Group ke mepam maduna micham miyam kadai fauba thamoi seng na ngak sengadagi haibase miyam na thajaningai oide Center na Manipur miyam ase masagi asengba citizen ama oina ikai Kumnarabadi asigumba proxy war gi thawung ase khudakta lepkadabane hojik thokliba irang ase Center Amadi State lenga na athubada loshin gadabani hainasu cherol asina makhatana phongdorakli